ꯁꯤꯗ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯈꯪꯗꯦꯕꯀꯣ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯔꯤ ꯃꯇꯥ ꯐ꯭ꯔꯦꯟꯗꯁꯤꯞ ꯃꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯪ ꯅꯇꯣꯝꯇ ꯍꯤꯡꯂꯒꯗꯤꯀꯣ ꯅꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯃꯜ ꯂꯩꯇꯦꯕ ꯅꯪꯒꯤ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯃꯌꯥꯝꯗꯣ ꯃꯗꯨꯅ ꯅꯪꯒꯤꯀꯣ ꯄꯥꯡꯒꯜ ꯑꯣꯏꯗꯣꯏꯅꯤꯕ Hey guys, ngasi wari ase yam thina interesting oigani aikogi uchek ani khakki wari ni ba uchek ani se amana amomni amana labani ba ko aikogi laba uchek asina ko amom se yamna pamjabani ba ko saigi aikogi laba uchek asina amom se gi manakta lakla ba kan mana haibani ba ko ai nang se yamna pami yamna nungsi ai nang ga luhong khudong bo pami haidna amom uchek se yam thina fajai ba masigi matang asida ko saigi amom uchek to aduna ne kari haina ngai khama Nangi friend leibra, nangi namana ba leibra chini ba. Saigi uche ka do. Mana hai bani ba. Aigi mana ba kana amata leite. Ai to omta ni ai tawning ba tawduna hingna lei ai na. Masi hara ba kana saigi amom uche ka duna ko. Mana proposal hai badi mabu luhung khodong bagi wai hai ba reject taw bani ba. Ai nangka luhung ba ngam loi chini ba. Masi hara ba kana saigi uche ka do. Wakal nuai ta chatle ba. Chalaba kana mana wakhan de khanda bani ba. Uche ka duna khan bani ba. ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯁꯤ ꯈꯨꯗꯣꯡꯁꯤ ꯍꯥꯏꯔꯛꯄꯗ ꯌꯥꯔꯛꯇꯕꯒꯤ ꯃꯔꯝꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯐ꯭ꯔꯦꯟꯁꯤꯞ ꯍꯥꯏꯕꯗꯤ ꯃꯔꯨꯞ ꯏꯃꯥꯟꯅꯕ ꯁꯦꯝꯒꯦꯁꯤꯅꯤ ꯃꯁꯤ ꯈꯜꯂꯒ ꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯇꯔꯇꯜ ꯊꯦꯡꯒꯨꯒ ꯑꯩꯈꯣꯏꯒꯤ ꯈꯔꯒꯣꯁꯀ ꯑꯩꯈꯣꯏꯒꯤ ꯀꯩꯒꯀꯣ ꯆꯠꯂꯒꯀꯣ ꯐ꯭ꯔꯦꯟꯁꯤꯞ ꯇꯧꯕꯅꯦꯕ ꯇꯧꯔꯕ ꯀꯥꯟꯗ ꯎꯆꯦꯛ ꯑꯁꯤꯅ ꯄꯥꯏꯗꯨꯅ ꯆꯠꯂꯒ ꯉꯁꯥꯏ ꯎꯆꯦꯛ ꯑꯃꯃꯝꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯌꯧꯔꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯂꯩꯔꯦ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯎꯆꯦꯛ ꯑꯃꯃꯝꯗꯣ ꯌꯥꯝꯅ ꯂꯥꯏꯅ ꯌꯥꯊꯣꯔꯛꯑꯦꯕꯀꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯂꯦꯕꯀꯣ ꯂꯨꯍꯣꯡꯂꯕ ꯀꯥꯟꯗ ꯃꯈꯣꯏꯁꯦ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤ ꯃꯇꯣꯟ ꯑꯃꯒꯤ ꯃꯊꯛꯇ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯕꯅꯦꯕ ꯃꯈꯣꯏꯁꯦ ꯃꯔꯨꯝ ꯄꯣꯛꯑꯦꯕꯀꯣ ꯃꯔꯨꯝ ꯄꯣꯛꯂꯕ ꯀꯥꯟꯗ ꯅꯣꯡꯃꯗꯤꯀꯣ ꯆꯤꯡ ꯑꯗꯨꯗꯀꯣ ꯃꯤ ꯑꯃ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯌꯦꯟ ꯍꯥꯠꯄꯒꯤ ꯁꯤꯀꯥꯔ ꯇꯧꯕꯒꯤꯀꯣ ꯃꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯗꯀꯣ ꯁꯥ ꯌꯦꯟ ꯀꯔꯤꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦꯕꯀꯣ ꯐꯪꯗ꯭ꯔꯕ ꯀꯥꯟꯗ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯥꯛꯑꯒ ꯃꯥꯁꯦ ꯄꯣꯊꯥꯕꯅꯦꯕ ꯄꯣꯊꯥꯔꯕ ꯀꯥꯟꯗ ꯃꯥꯁꯤꯅ ꯈꯟꯕꯅꯦꯕ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯠꯄ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯄꯣꯊꯥꯔꯤꯕ ꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯇꯣꯡꯗꯨꯅ ꯂꯩꯕ ꯑꯣꯏ ꯃꯁꯤꯗꯩꯁꯤꯗ ꯁꯣꯏꯗꯅ ꯎꯆꯦꯛꯀꯤ ꯃꯀꯣꯜꯒꯨꯝꯕ ꯂꯩꯔꯝꯒꯅꯤ ꯃꯔꯨꯝ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯆꯥꯔꯒ ꯉꯁꯤꯁꯦ ꯑꯩ ꯂꯦꯜꯂꯒꯦ ꯁꯤꯅꯦꯕ ꯁꯤ ꯈꯟꯕꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯎꯆꯦꯛ ꯑꯅꯤꯁꯤ ꯇꯥꯔꯦꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ ꯇꯥꯔꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯎꯆꯦꯛ ꯑꯗꯣ ꯎꯆꯦꯛꯇꯨꯅꯀꯣ ꯄꯥꯏꯗꯨꯅ ꯆꯠꯂꯒꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯩ ꯑꯗꯨꯗ ꯍꯥꯏꯔꯨꯕꯅꯦꯕ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯔꯤꯕ ꯎ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯃꯤꯑꯣꯏ ꯑꯃ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯀꯩꯗꯣ ꯌꯥꯝ ꯁꯥꯎꯔꯦꯕ ꯀꯩꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯄꯨꯝꯕꯗ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯒ ꯀꯟꯃꯤꯟꯅꯔꯨꯁꯤ ꯈꯣꯠꯂꯨꯁꯤ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯃꯥꯅ ꯁꯦꯝꯈꯤꯕ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯞ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇꯔꯇꯜꯗꯣ ꯊꯦꯡꯒꯨ ꯑꯗꯨꯅ ꯊꯣꯛꯂꯒꯀꯣ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯎ ꯃꯈꯣꯡꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏꯗꯣ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄꯅꯦꯕ ꯊꯣꯛꯂꯛꯂꯕ ꯀꯥꯟꯗꯀꯣ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯦꯡꯒꯨꯗꯣ ꯎꯔꯕ ꯀꯥꯟꯗ ꯑꯁ ꯊꯦꯡꯒꯨ ꯂꯥꯛꯑꯦꯅꯦ ꯍꯥꯏꯅ ꯐꯥꯗꯒꯤ ꯆꯠꯄꯅꯦꯕ ꯆꯠꯄꯁꯤꯗ ꯉꯁꯥꯏ ꯊꯦꯡꯒꯨ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦꯕꯀꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯀꯥꯟꯗ ꯃꯤꯑꯣꯏ ꯑꯗꯨꯅꯀꯣ ꯊꯦꯡꯒꯨ ꯑꯗꯨ ꯐꯥꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯄꯅꯦꯕ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯂꯨꯞꯂꯕ ꯀꯥꯟꯗꯀꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯁꯤꯡꯁꯤꯅꯀꯣ ꯎꯍꯩ ꯋꯥꯍꯩꯒꯤ ꯃꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅꯀꯣ ꯃꯤ ꯑꯗꯨ ꯐꯥꯖꯟꯗꯨꯅ ꯂꯩꯔꯒ ꯃꯥꯗꯨꯒꯩ ꯊꯣꯛꯄꯁꯦ ꯉꯝꯗꯕꯅꯦꯕ ꯃꯗꯨꯏ ꯃꯇꯥꯡ ꯑꯗꯨꯗ ꯀꯩꯗꯨꯅ ꯂꯥꯛꯑꯒꯀꯣ ꯃꯤꯑꯣꯏ ꯑꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯦꯕ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯎꯆꯦꯛ ꯃꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯦꯕ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯍꯥꯟꯕꯗ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯕ ꯂꯥꯛꯄꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯔꯛꯇꯕꯒꯤ ꯃꯔꯝ ꯑꯁꯦ ꯉꯁꯤ ꯈꯪꯉꯦ ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯔꯤ ꯃꯇꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯩꯕ ꯃꯊꯧ ꯇꯥꯏꯕ ꯀꯔꯝꯕ ꯃꯇꯝꯗ ꯅꯪ ꯀꯔꯝꯕ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯅꯪ ꯅꯁꯥꯅ ꯈꯪꯗꯦꯕꯀꯣ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯤ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯀꯅꯥꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅꯀꯣ ꯄꯨꯟꯁꯤꯗꯀꯣ ꯃꯔꯤ ꯃꯇꯥ ꯏꯃꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯁꯦ ꯂꯩꯕꯁꯨ ꯃꯊꯧ ꯇꯥꯏꯕ ꯅꯪꯅ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯃ ꯈꯪꯗꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯃꯔꯤ ꯃꯇꯥꯁꯦ ꯕꯣꯟꯁꯦ ꯐꯖꯅ ꯂꯩꯅꯕ ꯍꯣꯠꯅꯧꯕ ꯀꯅꯥꯅ ꯈꯪꯉꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯋꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗꯀꯣ ꯅꯪꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯅꯪꯅ ꯊꯥꯖꯅꯔꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯈꯣꯏꯒꯤ ꯅꯦꯕꯔꯁ ꯊꯪꯅꯔꯤꯕ ꯌꯨꯝ ꯅꯨꯡꯁꯤꯡꯗꯣ ꯃꯈꯣꯏꯅ ꯂꯥꯛꯑꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯑꯇꯣꯝꯇ ꯂꯩꯒꯦ ꯈꯟꯒꯅꯨ ꯅꯃꯥꯟꯅꯕ ꯔꯤꯂꯦꯁꯟꯁꯤꯞ ꯃꯔꯤ ꯃꯇꯥꯁꯦ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯒꯦ ꯈꯜꯂꯒ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯄꯩꯁꯥ ꯈꯛꯇꯅ ꯌꯥꯗꯦ
ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯁꯤꯒꯤ ꯃꯃꯜ ꯈꯪꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ